ngasi gi hauji phawagi maru oiba pausing handa ichauna sokon kraba singi damak center da ya khanaba senfam pitharak lagani haina chief minister N Biren na high crack amadi nilong thadin karam da kai kiba tuel torban na hongna na samjin ba hokre khurumjare ISTV pawmiyeng tabiriba simutaram nokjare hauji mapung be paw handak ichauna sokon krabasing damak center dagi akhanaba sanfam pitharak lagani haina chief minister N Biren na ngasi hengang kendragi manung chanba mongjam amadi maiba khulda ichauna sokon laba mafam sing yengsinbagi khongchatta phongdukre chief minister na maiba khulda leiriba development high school da hangliba relief camp ta chatuna awana taraba singi phibam yengsinduna makhoigi awat apa sing hangke chief minister na paumi sing da phonglu khibada handak ichauna maram oiduna awa ana taraba singi damakta mateng oinanaba center da khangan khre center na su athuba matam da madugi chap chaba sanfam pigani haibagi thajaba pirakle hauji ki oina state sarkar na areba pambai putoktuna awa ana taraba singi mateng pangbagi thabak chathari haike Chatkiba tang tarahumdoi da lilong chajing karam mapada Imphal Turel Torban fit chahumlom kai kiba adu mapung fana hanagi phibam da amuk hana semjin ba hokre Turel Torban kai kiba mafam amadi manak nakpada sokhaliba singi phibam kendragi MLA shu oiriba Consumer Affairs Food and Public Distribution gi Minister Karam Sham na chatuni yengsin khre Sajing dagi samuro fawagi marakta Turel Torban kai kiba asi handak ki asiga ahumluk subani hari Minister Karam Sham na hai kibada handak kai kiba Turel Torban adu samjinana ba hona bada Khurai Kendragi MLA shu Khurai Kendragi MLA Susindrona ma ki araiba machinery sing potoktuna amadi masamak ahing lektuna laukiba thaudang bo thagat ba phongdokhe Wangoi Kendragi MLA o Lukhoi amadi Singjamai Police ki OC Ingocha amadi atai police personnel sing yauna mari lainaba official singna mating pangki bagi damak thagat pa phongdokhe I samak 4 days ko masure tumdana the whole machinery morom pangking ni wai na kotna tawrge sing ye tingge na hona bane loina bangamgi ati police force mayam moi mating pangbi ba khopi ba tawduna ada yamna laibak thibadi akoina asa tawrudaba jaga sida khudak ta isingje adum khangudana any signal pidana isingje kai gi bane ai SDO concern na phone torga ngasimak survey tawnana ba haigre aduga ai sagi tarap tagisu hayeng maktagi adum yum saba hogani laibam laitaba singje iban mamang da su ai changchalaga nahan dagi hauna ising khwang yodna thumba imong jing changna mateng pangba ya ba pange tawba ya ba tawgani adi people su handa ba se khoi sarkar gi ai sagi level lagi waro sarkar gi level lagi waro prajana wa na tarpa matamda akhoi tumina khak laithorakte laichu laithoi pangba ya ba pangani punumak tawbimal khangmoju uchari aduga mangi ba tai ba kholi singche ai personal level lagi sarkar gi side gi adi mateng pangaga resort onanaba hanagi phibum da hanjalaknanaba soba mateng ama sungsoi soidana pangani MLA Susindrona miyam na makoibu prajagi seba taunabani haina daita sinaraklabanina mahaki angama thakta thabak khara paikhatpani Chief Minister N Biren luchingba sarkar asina miyam gi damak mateng pangnanaba lei haike New Chekon da leiba area amada haibadi akoi Sanjen Thong between Sanjen Thong and New Chekon gi area amada akoi ising thingge da leiba ising gi flow si ga si da leiba ising gi flow si ga to kimati khene masi aina sum thengna pada ai experience da ai kendra da su ising kaiba mayam yaure adum thinga adum pajam yam sing da kana na bodum honagi adu masigi da khoina 2 days changna tawgi base masigi gano se khoi ising gi flow si yam kanba aduga magi quantity si yam yam ba duna masi na effect tawriba pajai chinau jing se masi ta sengna masigi khalakan da ai yamna nuai tawa poi Manipur Sarkar na handakta sarkar gi oza oina loksin khraba All Manipur Government Aided Teachers Association gi oza singna ngasi Chief Minister gi relief fund da lupa lakh ani gi mateng pikre
Manipur Pumbagi oina class 10 ki parikya da kulumdoi suba position laukraba ningthojam Rovikant amadi Naran Saina Khungagi manung da leiba board council amadi CVS in loba class 10 amadi 12 ki parikya da first division da pass tawklaba mahiroi harau tayamna opagi thoramama Naran Saina mai lekai community hall da pangthukre Social Education Voluntary Cum Library Center Naran Saina Sinduna Pangthokhiba Mairoi Singbu Okpagi Thoram Aduda Thongam Santi Zilla Parishad Member Joy Chandra Pradhan and Ranjit Yauna Atay Ward Member Kyasu Sarukya Ke Rovikant amadi First Division da Pass Tawklaba Mairoi Kuntra da Selgi Mating Yauna Gudol Potpiduna Pungning Thawat Ke Thongam Santina Achang Bamioi Leiba Khungang Ama Ohenna Bahona Bada Club Singi Chawroba Thodang Lei Haike Nakoida Halloiba Ima Ipa Gumlaba Lamdam Sigi Kungam Sigi Sopata Hota Riva Club to be a Halabansing. Are the conventional labor Halabansina, Nakoi the Piri Beva, Nakoi the Udivo, Aduni Nakoi the appreciate the Godomati, Mana Naran Sena Kunungo, Manipuri Mamanga, Moram Kedrabu, Manipuri Mamanga, Oang Batata, Nakoi Poracanian say, and you know, sit as a Tamjari. Pradhan and Ranjitna Mairoi Singna Handak Purakliba Mingset Asidagi Ahenba Mingset Mayam Ama Tungda Purakpa Oishnu Haike Kwadi Hena Lemjaninga Werba Ewalado Aina Longani High Bigi Wakalo Ama Poga Nasidegi Sakraga Nasigi Lengbiraliba Sata Sating Singi Wakalo Ladu Nasidegi Powerga Sapiga Dabane How's attend the Brampton Luxury Mobile Furniture Monsoon season ki oina Mobile Furniture Imphal na Manipur miyam da Mega Furniture Sale Shahadani fu fawgi discount pizari asida natana modular kitchen khakka oina lebiba matamda dining set ama khudol oina tamjari nasimag lengsin biraksi Mobile Furniture Walkatel near Imphal College Aptech Learning Sahi kunta and experience laiba Mumbai Delhi Bangalore laiba Aptech Center singa quality sa manana Imphal the professional coursing haibadi air hostess airport ground staff tourism management spoken English certified computer courses ni aikoi address Yakakol building Singzami parking Imphal phone number 7085440528 Vinashya Coaching Center, the best and the only trusted coaching center in Imphal. Vinashya Coaching Center gi oja singna aina exam gi sim saba matamda yamna mating pangbiki aduga PCC dagi aina phangkiba study material regular mock test suggestion na chingba sing amna chanaki SSLCE thagadaba singna topper oina bagi damak matamga junaraba coaching center asibu yamna thajaba thambiu. Are you confused about your career after 10+2? If yes, then get in touch with SS Career Solution, 2nd floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. Hakchangi labor solakpadagi producing aktaba, hakchang choktarba, tunga chaba yaraktaba, khong hama nungayaktaba singidabat, amatta nayaba upaidi, Jolib Syrup, amasu Jolib Capsule with Chanminis Navio. Greg John gidi tatatis college di mamal suma phang kuding chamane yo suma ngaro pista chalabni na adu suma takta superlink footing ge offer mamun pirisidi class electric drum machine bagum na yoti sinbaya dudi sana gi mohut yangna sinbaya Bohagi mustard amadi refined oil the taste of Assam Bohagi oil jabiu Karupati Oibiu, Masida Sunatana, Lucky Coffin Price, Mayam Amasu, Lajari, Adongi, Manaknakpa Stordagi, Fangbigani. Chabada Hauraba, Haksang Soktaba, Bohagi Mustard Oil, the taste of Assam. Distributor winning Masingna, mobile number +917578007064. Guwahati da contact Tobiak Yagani, Bohagi Mustard Oil. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu May thagi GSTR 3B return file tawagi aroiba numitti lakliba June gitang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur Break matung na may mataram nokchari.
Makata Pauda, Imphal West ki DC and Pravina Luchingba District Administration ki team amana ngarang numidang Imphal West ki manung chanba ising isaw na Sokhalaba Grace Colony Langol Tarung da chatuna cheng hawai yaw na chana thakna ba polam amadi kang hidak amadi chlorine tablet singyan thokre Cleopatra Fitness Center Nambol na Sinduna Center Sigi Volunteer Chamaromna Center Adugi Foundation Day ga mari leinana Nambol Kaithil gi akoibada lam tu sengdokre Center Adugi proprietor Pukrambam Opendrona handak ising sauna sokan khraba mafam singda amot akai amadi phattaba kaya sing leiriba ase sengdoktuna lunan ba mafam ama oinabagi pandamda lam tu sengdokpani lagiba tang kuntarukta pangthogadariba Center Sigi Foundation Day ga mari leinana blood donation camp amasu pangthokani haike Lagi tang kuntrukta pangthok chakadori bas foundation de siga mari lainana akhoi ngasi social service scheme je pangthok jabani akhoi social service scheme jin asa yuk tegi hokjabani amni gai pangthok ngamni gai tawjagani ngasi nimi nini humni mamangda nambol jip sing yam chawgiba adai da akhoi ki nambol ji yam motion ba sigi su khanjaraga akhoi volunteer masing akhoi chama muk kusam naraga tawjabani sida sigi mathakta akhoi ki nambol municipal council jo akhoi da yam chawna support pibire blood donation ki program se singani akhoi mi chama na akhoi EP gani sida natana bongi police ka kusam naraga nambol police chawna mateng pa akhoi rally ju pangthok jagani sigi numi asida akhoi na tawjari ba thaba sida miyamna akhoi bu mateng pangbiu Haujek maroi ba pau amuk Handak ichauna sokan kraba singi damak center dagi akan naba senfam pitharak lagani haina Chief Minister N Biren na high crack amadi bilong chajing karam da kai kiba tural torban na hongna na senin da hokre Hauzi phabagi wana dia stigna pizal paw mata solution jare ni tabiri ba singbo muka hanna khurum jare